mayam hutaramna okseri mayam lakta aikoi su hairiba channel asibu nungsibiyu mayam na nungsibiduna like nambiyu amasung subscribe tawiyu loina na makha tangna thagatcharapa video khuding makta mayam na support tawiyu haina channel asigi maikaidagi nomukna haijari ngasi channel asida thawal khunawdagi aigi upa visualization isai amatang sahanjage mayam taminasi seisekliba masa maksisu lain person ni entertainment program ni kan mayam ngahtang awa kotha minasi ifada microphone sinajake Maming tangayra vapun sini Chay thing na masing khandraba Maming tangayra vapun sini Chay thing na masing khandraba Jalage khalla bana haksu Piram muchaina do aingoda Ningsingla kinoma Nangbusu chaipam masing Tirapada maming tangairaba punsini Ding 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 Awa bakamba da jokta draba Waragata haina ramapugni Awa bakamba da jokta draba Waragata haina ramapugni Kapcharagada Penjaratha moina karibu amo kanadagi Piram muchaina do aingoda Ningsingla kinoma Nangbusu saipam masing Tirapada maming tangaira papunsini Chay thing na masing khandraba Jalage khalla bana haksu Piram muchaina do aingoda Ningsingla kinoma Nangbusu saipam masing Tirapada maming tangaira bapunsini Ding 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 Mai thi bat isaru oi horaba Hom pham khuding potharaba Mai thi bat isaru oi horaba Hom pham khuding potharaba Awat batana Mangaira punsina awat batana Mangaira punsina karibu amo kanadagi Piram muchaina do aingoda Ningsingla kinoma Nangbusu saipam masing Tirapada maming tangaira papunsini Chay thing na masing khandraba
ꯆꯠꯂꯒꯦ ꯈꯜꯂꯕ ꯅꯍꯥꯛꯁꯨ ꯄꯤꯔꯝꯃꯨ ꯆꯩꯅꯥꯗꯣ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯂꯛꯀꯦ ꯅꯣꯡꯃ ꯅꯪꯕꯨꯁꯨ ꯆꯩꯐꯝ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯃꯃꯤꯡ ꯇꯉꯥꯏꯔꯕ ꯄꯨꯟꯁꯤꯅꯤ ꯃꯃꯤꯡ ꯇꯉꯥꯏꯔꯕ ꯄꯨꯟꯁꯤꯅꯤ ꯃꯃꯤꯡ tangayra bapunsini channel asibu mayamna support tawbiyu soiki lankiba yawrbasu channel asigi maikaidagi mayamna ngakpinaba haijari